mayam punamukpu Shanjit Sharma taram noksari movie story Manipur ngasi mukpudun laksari film sigi maming A Quiet Place masi 2018 da release tawkiba horror science fiction category gi Hollywood movie amani hojik phawda film sigi makha ta tharak pasaruk oina part 3 phaw puthokhrabani channel sida part sing adu mathang oina explain tawbugi video sing puzari ke haiba wafam su thamjari movie sine phangki rating sing di IMDb da 10 manung da 7.5 ki rating phangi Rotten Tomatoes da 96% ki praise hoy Google users na 80% ki like piraba film amani movie sigi director John Krasinski magasi film as the hero ki saktam su langli bani writer na Brian Woods amadi Scott Wagner oy aduga producer na Michael Bay amadi Andrew Bay na oy film sin number sangki percent na $1 million taraga tarek sangki hairi aduga film sin tanchi box office collection gi sen na $1 million chahum ni phuma thoi tan khri hairi masuna takpadi film se atuki matik paisa ya matan ba film haibu oire maroi ba saktam langli ba singdi film sigi hero Lee Abbott ki saktam da movie sigi director su oiriba John Krasinski Maginupi Evelyn Abbott ki saktam da maming lervi actress Emily Blunt Masanupi Regan Abbott ki saktam da Millicent Simmons Masanupa Marcus Abbott ki saktam da Noah Zupe Pare mayam ayu huzik film sigi wari li ba huzerege aina haibada soikibalan kiba madi si thawu yaw matam na mayam nga phiu haibu wafam thamjeri sigi ahu busin makta da day 89 haidan tharga koi do galai masna takudi thodok thokrabu matung numit marphu ga mapani haukhre haibadu utbani haibade khoi gi prithvi isda atop planet gi lakpa tamthirve alien jiv sing landaduna miyoi kyam hatokrabu matung gi wari dani ulakli city sigi mafam khudi makta miyoi amata laitre adubu shopping mall amagi manungda kanagum khara leibagi mong mataw si ulai aduga dei manung isda leiramli basi matai manau aniga makhoi gi macha ahum gani tabudubu makhoi wa machet amata ngangna de makhoi gi thamoida akibadana pik thanbagi mong makhol amata honda nabagi damakti yamna section sali makhong da su khongup sandal amata tongna de aduga wari shanaba matamda su makhol amata thogandana sign language sinaduna haibadi ingit tamnaduna phongdoknei makhoi family sigi khwaidagi ton masanu paweriba mamingna view ko bangang sna phongdoli rocket amada makhoi imung manung punna tonglaga aikoi gi prithvi hariba planet sidagi atopa planet amada pulop oina paiki ga doribani manaw nupa gi wa taraga masirega na sinopserami tawudubu asumna khak oi thokloi haibasidi mana su khanglibani hojek view hariba angang sna sanapot ki rocket ama lamna na bhona bada makha ta tari adu yama thuna masirega na masibu oi asuma tawusida mafamsida leiriba singsi pakhana bada loire karigumba sanapot ki rocket asin makha ta taramba tarabadi kari thagdok sing tholakani haibagi damakta makhoina pakhatlibono haibasidani film asibu yengliba ikhoida ngakpa pokhalibasi makhoi myamgi mapa wariba lina mafam si thadokuna satna nabagi damakta ingit na phongdoi asumna hojek makhoi family pulup punsinduna mafam si thadokuna satna nabagi damakta sem saringai view hariba machana patombasina makhutta rocket ki sanapot si paidun lakle asumna sanapot si paidun lakpasu uda mayam punumakti ki bidoloikre masi urubudigi lini yamna ngakpa loinana masanupa view da pakhatpa thukatpa amata tawdana bagi damakta ingit ke loinana yamatam sakhilaktuna masanupa gi khuttagi sanapot si laure aduga sanapot sing banungdigi battery lokthole pikliba view nadi mapana sum tawriba sikari gino habisida ngakpa phawli hujik lina masanupa to masida ingit tawduna phongdoli masigi sanapot si boy khoina puguduna satpiar maramdi masidagi ahuba mokhol kiyama tholkani karigumba ahuba mokhol sing tholakpa tarabadi aikhoi khudong thibada soidana tabani masig matungda lina mafam si thadokuna satna nabagi damakta haire masdigi makhoi thongnakre adu masanupa atomba viewga masanupi ahan regan yadi mafam sida lehori manaw nupana wakhal nungai trivasi mase regan nadi yengpnamre masdigi sanapot ki rocket asi manaw nupata mu pisile mana khalibana masdigi battery lokthokhrabani na hujikti makhol amata thoklaroi khanduna manaw nupata mu pisinbani tabudu masena sakhrab matungda viewna lokthoktura leiriba battery asi sumana pashinkre mataw sumna shopping mall si thadorumnaga amkhoi imung manung punna tholale uriba mafam khudimakta miyoi karamata leibu ude makhoi khongda khongup sandal na singba amata tongde masigi maramdi chatpada makhol thoktana bagi damakta tawribani aduga makhoina sadiba leimai sida su leingoi ngakta targa leiribani masi su chatpada makhol thoktana bagi damakta tawribani makhoi khudimakki mai thongda akibadana thumatnaga salibani aduba hojik makhoida hena khudong thiba thogdo ma lakadore haibsidi khangba natte hojik makhoina sum lakpa matamda thongamagi manakti ofsilale tanjasda maninglobi khawdana ahubum kholam khongle makoina leidunu yang throk matamdadi masanupa tomba biuna mana pairiba sanapot ki rocket asida battery hapsinduna masibu on torpudigi makhol hauna hauna khonglak poiramle mama Evelyn pakhatpadigi kablable aduga mayamba Marcus amadi machere gan syam pakhatlami mapalina biugi mai keitamna yamna katsen silai chen jungle na leiriba mai ke somda mani yengu matamda tamthiraba alien jiba sisu yam katsen silak pasu ure mana machabu kan bangam laro hebse hujikti mana su khanglawan asumna yamna kan masai manak sen silai adu mana yobu nangdringi alien jiba sina masanupa tomba biu chenru pukre mathangi sindana huje ulali basi day 472 haina thadunu ulai haibadi thodok thokram matung chahi amarong matung du ulakpani
तबुदबु मचे हन रेगनदी मनाउ नुपा थोंब बिउन सिखिबगी थौदो सि काउबा ngamdri maramdi sanapot adu pisiluribadu manani maramasina masana masada maral sizaduna dum leiribani tumlambadagi khangpre khangduna hogulai makhoi imung manung se haujik city dagi lapthokna farm house amada leiri aduga Evelyn asi atopa ngang ama muk miron duna leiramlai Lina yungi manung leiduna magi yungi akoibista kari kari tawribage haibadu CCTV camera sing thetuna masing yamaba monitor sing section yengshin duna leiribani magi nupi angang sing kamdori haibidu sumana yam section yengli kasi manung Lina alien creatures gi maramda yamna kan thigatuna mangonda senba power sing amadi magi ason mana karino haibani sing gi maramda yam kan thigalibani masing yamlaba newspaper kaya dagi su tamthiraba alien jiba sigi maramda iriba sing asibu Lina paduna nainaribani newspaper sing sta maroini iribasi karigumba ikhoina hingduna leige haragadi makhol amata thokendana leigadabani jiba sing asigi maramda Lina nainabadagi khangliba wafam si makhoi sing si uba ngamde tabudubu taba ngambagi shakti sidi aduki batik wangi aduga makhoi gi unsa sisu yamna akanba marol amana kupsilli shakti lerba khusukulai sing thabada su sangma ngamda unsani haibasi mana khanglai karigumba ahuba makhol amatang thoaluba tarabadi tamthiraba alien jiba sing asna miyoi dubu lema tharoi shoidana hatokhigani Lina jiba sigi maramda kupna nainarpada creature makhala sigi ona asonba karino haibasi khangba ngamdri mathangi sindana masanupa Marcusna yungi mapanda leriba car amagi manungda sangsinduna masibu thaubugi mongda practice tawduna sanari asuma leringai mapala pudigi mana toroni basito nakalamadana yum masigi manungdu ulakpada Evelyn na magi naunu poglakadoriba angang sigi damakta khanbada yamna wazaram maramdi angang se hek poglakpada yamna hauna hunu makhol thokna kapkadoribani mabu kabandana magi pambaisu leiroi haibasi khanglibani maramaduna kari tauragadi khudom thibadagi ngakthokani haibisigi damakta yamna kanna pochai sing sem sabagi thabak sing tawribani aduga nakal maramdu su Lina magi imung munung si matau karna kangadagi haibisidi yamna mathwai waribani mahi marong hamna nabagi damakta leiriba chawrba tengki si mathakta kakhatuna mai thagatuna signal sin pina na bahonaribani haibadi asumna mai tharabadi arapada hingduna lehuwa miyoi singna magi mairi amadi maikhu uraga atopa miyoi singsu hingli khangna nabagi damakta tawribani karigumba rescue team laglaga su makhoi kanbi nabagi damakta tawribani mathangi sindana Evelyn na masanupi Reganda sakchana nabagi damakta mapabu kauruna bahairi tabudu Regannadi mapagi manakta sangningde adu mamana satna nabagi damakta taksilakpadagi mahagu pailitaduna mapagi manakta lawe tanjasta khoina khangba wafam amana Reganna magi mapali gi mafamda shauri haibasi mana karigi damakta mapada shauri bano haibasi makhata thrakpo wari da khangbiragani mathangi sindana Reganga manau pa Marcus kasi karigumba game ama sanaduna lairi Marcus ki khut hairapada lantern da panbadagi haidoktu mai shale amadi hauna sumakol thokre masdigi Lini amathuna sensilaktuna phi athaba mana kupsinduna sak mai sumu thane adubu ahu makol thokrabanina tamthiraba alien jiba singtu mafamsida lakpa yabi oi thokpa leire Lina ingi tawduna makhoi myam tumin tumin leina nabagi damakta khangali jiba sing adu lakpra haiduna makol taaduna makhoi huji yam section na leire asuma leringai mathaklomdigi ahu makol ama tarle Lina khalibana alien jiba sing adu lakpoini masdigi thongnau mapasida yam section ma na yengdun leiringai khanguduna uchi ani tarpada makhoi khangpre khanglami matau sumna tamthiraba alien jiba sing oiramdabasida makhoi gi thamoida harau pokjaram mathangi sindana Lina nakongda hapna nabagi damakta machine ama semli mana semli bo machine si masanupi Regan ni maramdi magi masanupi Regan si taba ngambagi shakti yaudi maramaduna machine si haplaga taba ngamna nabagi damakta tawribani tanjasta Evelyn magi manakta sangsilaktuna yamna matha saduna leiba libu themjinna honari mana ingi tawdunu phongdoli nongmana traga nongmadi oiriba phibam sing si soidina maki pharakini maramaduna hena su matha sana ba wakhal sing khanjilu matau sumna makhoi ni si mafamsida yama nungsina na pulam mathangi sindana ayuki matamni makhoina khongna satkadaba mafam sing sida leingoi sing haidokli maramdi satpa matamda makhol tadana bagi damakta tawribani aduga nakala maramdana Reganna mapana alien jiba sigi maramda thigatna bagi damakta lab oina thamliba basement manungda leiriba kaasta sangsinna bagi damakta lotna lagli adu mana manungda sangsin ge haiduna hek tawringai mapana mau phakre aduga masanupi mu mapandu puthorale tanjasta masanupi Regandi adu kibitik shauribani mana ingi tawduna phongdoli ayi huji angang macha natrabani karigumba ina papagi thabak tawriba kaasi manungda sangsiluba matamda makhol sing thogalakani haiduna papana khalibadu aranbani aina su tawgadaba amadi tawroidaba thabak sing chap chana khangi masida mapalina masanupi bu themjinna bagi damakti yam kan honari aduga mara nga sai sem khibana kongda hapna na ba machine sibu masanupi da pi aduga masanupi Reganadi yamna sauna masina karisu oiroi haiduna machine sibu low haibi yadre masanupi bu themjinna hairi maithirabu su mai pakpa ngamna na bagi damakta hanjin hanjin honagadabani adumna honarabadi nongna traga nongmudi soidina mai pakpa ngamgadawibani adu mapana hariba sing si Reganadi amata yadre ma hujik yamna shauri mapana ngangwa wa mata tade suma saurmlaga mafamsidagi ma kusakire mathangi sindana mama Evelyn na masanupa Marcus pu laik takpiri tanjasta mapali sangsilaktuna sana thaknaba pochai sing lobu chatna nabagi damakta masanupa Marcus ta hai
ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯆꯠꯄꯁꯤꯗ ꯃꯥꯔꯀꯁꯇꯤ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯃꯥ ꯑꯦꯚꯦꯂꯤꯟꯅ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯁꯤꯡ ꯂꯧꯕ ꯆꯠꯄ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔꯅꯤ ꯅꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯅꯪꯅꯁꯨ ꯊꯕꯛ ꯑꯁꯤ ꯍꯩꯅꯅꯕꯒꯤꯗꯃꯛꯇ ꯇꯝꯁꯤꯟꯕ ꯗꯔꯀꯥꯔ ꯂꯩ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯇꯝꯗꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯕꯨ ꯅꯪꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯛꯇꯅ ꯊꯕꯛ ꯑꯁꯤꯗ ꯆꯠꯀꯗꯕꯅꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯄꯄꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇꯗ ꯇꯥꯔꯣꯏ ꯄꯄꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯇꯧꯁꯨꯝꯅ ꯃꯃꯥ ꯑꯦꯚꯦꯂꯤꯟꯅ ꯊꯧꯅꯥ ꯄꯤꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄꯗꯒꯤ ꯃꯥꯔꯀꯁꯅꯁꯨ ꯍꯧꯖꯤꯛ ꯃꯄꯥꯒ ꯂꯣꯏꯅꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯃꯄꯥꯗ ꯍꯪꯂꯤ ꯑꯁꯨꯝꯅ ꯆꯠꯄꯁꯤꯗ ꯑꯩ ꯌꯥꯎꯗꯕ ꯏꯌꯥꯃꯛ ꯌꯥꯗꯕ꯭ꯔꯥ ꯃꯁꯤꯗ ꯃꯄꯥꯅ ꯅꯪꯁꯨ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ ꯇꯟꯖꯥꯁꯤꯗ ꯃꯆꯥꯅꯨꯄꯤ ꯔꯦꯒꯟ ꯊꯣꯛꯂꯛꯇꯨꯅ ꯃꯥꯔꯀꯁꯄꯨ ꯊꯝꯕꯤꯔꯝꯃꯨ ꯄꯄꯥꯒ ꯂꯣꯏꯅꯅ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯃꯄꯥ ꯂꯤꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯅꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯒꯟꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯤꯅ ꯑꯦꯚꯦꯂꯤꯟꯗ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗꯗꯤ ꯏꯆꯥꯅꯨꯄꯤ ꯔꯦꯒꯟꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯕꯤꯒꯅꯤ ꯃꯥꯕꯨ ꯁꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥ ꯃꯥꯔꯀꯁꯀ ꯂꯣꯏꯅꯅ ꯂꯤꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯁꯤꯡ ꯊꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈꯤꯕ ꯔꯦꯒꯟ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯤ ꯁꯥꯎꯅꯤꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯂꯪꯈꯥꯏꯗꯨꯅ ꯃꯥꯒꯤ ꯀꯟꯊꯤ ꯇꯥꯏꯅꯔꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯄꯥꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯅꯥꯀꯣꯡꯗ ꯍꯥꯞꯅꯅꯕ ꯃꯦꯆꯤꯟ ꯑꯁꯤ ꯎꯔꯦ ꯃꯦꯆꯤꯟ ꯑꯁꯤꯕꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯈꯨꯀꯥꯞꯄꯤ ꯀꯥꯞꯇꯨꯅꯁꯨ ꯌꯦꯡꯂꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯁꯨ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯃꯇꯧꯁꯨꯝꯅ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯇꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯐꯪꯗ꯭ꯔꯕꯅꯤna ꯊꯃꯣꯏꯗ ꯅꯤꯡꯕ ꯀꯥꯏꯕ ꯐꯥꯎꯕꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒꯦ ꯍꯥꯏꯅ ꯅꯤꯡꯉꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯕꯦꯒꯇ ꯄꯣꯠꯆꯩꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯂꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥꯔꯀꯁ ꯑꯁꯤ ꯎꯔꯛꯏ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯖꯪꯒꯜꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯛꯇꯨꯅ ꯇꯨꯔꯦꯟ ꯑꯃꯗ ꯀꯨꯝꯊꯔꯒ ꯃꯥꯅ ꯍꯥꯟꯅ ꯊꯥꯛꯇꯨꯅ ꯊꯝꯂꯝꯕ ꯂꯥꯡ ꯑꯃꯗꯒꯤ ꯉꯥ ꯐꯥꯔꯤ ꯃꯇꯧ ꯀꯔꯝꯅ ꯉꯥ ꯐꯥꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯂꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥꯔꯀꯁꯇ ꯇꯥꯛꯄꯤꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯂꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯉꯥ ꯑꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯅ ꯆꯣꯡꯊꯣꯛꯄꯒꯤ ꯃꯈꯣꯜ ꯍꯧꯕꯁꯤꯗ ꯃꯥꯔꯀꯁꯇꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯄꯥꯅ ꯃꯥꯕꯨ ꯈꯥꯝꯂꯦ ꯃꯥꯔꯀꯁꯅ ꯍꯥꯏꯔꯤ ꯑꯍꯧꯕ ꯃꯈꯣꯜ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯗꯨ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯑꯗꯨꯕꯨ ꯃꯄꯥ ꯂꯤꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯉꯥꯅ ꯆꯣꯡꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯦꯂꯤꯌꯟ ꯖꯤꯕꯗꯨꯅ ꯇꯥꯔꯣꯏ ꯃꯔꯝꯗꯤ ꯃꯐꯝꯁꯤꯗ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯀꯔꯤꯒꯨꯝꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯃꯈꯣꯏꯅ ꯇꯥꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯅꯪꯅ ꯀꯤꯔꯨꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯄꯥꯅ ꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯃꯥꯔꯀꯁꯇꯤ ꯍꯧꯖꯤꯛꯁꯨ ꯄꯥꯈꯠꯄ ꯂꯦꯞꯇ꯭ꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯚꯦꯂꯤꯟ ꯑꯁꯤ ꯎꯂꯛꯏ ꯃꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕꯒꯤ ꯁ꯭ꯇꯦꯌꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯣꯠꯄꯤꯁꯤꯗ ꯄꯟꯗꯨꯅ ꯃꯁꯤꯟ ꯇꯨꯝꯂꯕ ꯌꯣꯠꯄꯤꯁꯤꯅ ꯊꯦꯛꯀꯠꯇꯨꯅ ꯂꯩꯍꯧꯔꯤꯕꯁꯤ ꯃꯥꯅꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯌꯣꯠꯄꯤꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯅꯥꯀꯜ ꯑꯃꯗꯅ ꯂꯤꯒ ꯃꯥꯔꯀꯁꯀꯁꯤ ꯎꯂꯛꯏ ꯌꯥꯝꯅ ꯆꯥꯎꯔꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯤꯅ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯂꯥꯎꯕꯁꯤꯗ ꯃꯆꯥꯅꯨꯄꯥ ꯃꯥꯔꯀꯁꯇꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯃꯆꯥꯅꯨꯄꯥꯅ ꯀꯤꯕꯁꯤ ꯎꯕꯗ ꯊꯦꯝꯖꯤꯟꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯈꯣꯜ ꯑꯁꯤꯅ ꯌꯥꯝꯅ ꯍꯧꯕ ꯍꯦꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯐꯪꯂꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯃꯐꯝꯁꯤꯗ ꯁꯨꯛꯂꯥꯛ ꯂꯥꯛꯂꯣꯏ ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯍꯧꯖꯤꯛꯇꯤ ꯃꯥꯔꯀꯁꯅꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯥꯈꯠꯂꯝꯕꯁꯤꯡꯁꯤ ꯂꯣꯏꯅ ꯀꯣꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯤ ꯔꯦꯒꯟ ꯑꯁꯤ ꯎꯂꯛꯏ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯆꯍꯤ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕ ꯃꯥꯒꯤ ꯃꯄ꯭ꯋꯥꯅꯤꯄꯥ ꯑꯇꯣꯝꯕ ꯕ꯭ꯌꯨꯒꯤ ꯃꯪꯐꯝꯗ ꯂꯩꯔꯤꯕ ꯑꯁꯤꯗꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯆꯦꯟꯗꯨꯅ ꯄꯨꯈꯤꯕ ꯊꯣꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯔꯦꯒꯟꯅꯗꯤ ꯍꯧꯖꯤꯛꯁꯨ ꯃꯅꯥꯎꯅꯨꯄꯥ ꯕ꯭ꯌꯨꯕꯨ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯪꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯃꯥ ꯍꯧꯖꯤꯛ ꯀꯞꯂꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯂꯤꯒ ꯃꯥꯔꯀꯁꯀꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤ ꯍꯧꯖꯤꯛ ꯃꯥꯔꯀꯁꯅ ꯍꯪꯉꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯕ꯭ꯌꯨꯅ ꯁꯤꯈ꯭ꯔꯤꯕꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯏꯆꯦ ꯔꯦꯒꯟꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯄꯥꯅ ꯃꯉꯣꯟꯗ ꯋꯥꯔꯧꯕ ꯂꯩꯕ꯭ꯔꯥ ꯃꯁꯤꯗ ꯃꯄꯥꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯒꯤ ꯅꯆꯦ ꯔꯦꯒꯟꯗ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯔꯀꯁꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯦ ꯔꯦꯒꯟꯕꯨ ꯄꯄꯥꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯄꯥꯅ ꯈꯨꯝꯃꯤ ꯅꯍꯥꯟꯗꯒꯤꯁꯨ ꯅꯨꯡꯁꯤꯔꯛꯏ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤ ꯑꯗꯨꯒ ꯍꯌꯦꯡ ꯐꯥꯎꯕ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯒꯅꯤ ꯃꯥꯔꯀꯁꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯄꯄꯥꯅ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯏꯆꯦ ꯔꯦꯒꯟꯗ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕꯅꯣ ꯏꯆꯦꯅ ꯈꯜꯂꯤꯕꯅ ꯄꯄꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯤꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯨꯝ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯦ ꯃꯇꯧꯁꯨꯝꯅ ꯃꯈꯣꯏꯅ ꯑꯗꯨꯝ ꯈꯣꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯊꯦꯡꯅꯔꯦ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯤꯔꯕ ꯍꯛꯆꯥꯡꯁꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯁꯨ ꯎꯔꯦ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯂꯝꯂꯤꯕꯁꯤ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯗꯨꯅꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯤꯕꯁꯤꯗ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯤꯕꯝꯅꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯊꯧꯑꯣꯡ ꯈꯔꯗꯤ ꯆꯠꯊꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯂꯤꯅꯁꯨ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯏ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯕꯅꯤ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯝꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯂꯤꯅ ꯃꯆꯥꯅꯨꯄꯥ ꯃꯥꯔꯀꯁꯄꯨ ꯄꯨꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯎꯈꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯨꯔꯕꯅꯤꯅ ꯃꯐꯝꯁꯤꯗ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯒ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯁꯤꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ
ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯎꯕꯗꯒꯤ ꯃꯥꯔꯀꯁꯇꯤ ꯀꯤꯕꯗ ꯂꯣꯏꯔꯦ ꯃꯄꯥꯂꯤꯅ ꯃꯥꯕꯨ ꯂꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯀꯤꯗꯅ ꯊꯧꯅꯥ ꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇꯁꯨ ꯊꯦꯝꯖꯤꯜꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯤ ꯑꯦꯚꯦꯂꯤꯟ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯄꯣꯛꯄꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯁꯣꯏꯗꯅ ꯀꯞꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯧꯖꯤꯛ ꯃꯈꯥ ꯊꯪꯕ ꯕꯦꯁꯃꯦꯟꯒꯤ ꯀꯥꯅ ꯂꯩꯔꯤꯕ ꯑꯁꯣꯝꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯕꯨ ꯉꯁꯥꯏ ꯊꯦꯛꯀꯠꯇꯨꯅ ꯂꯩꯈꯤꯕ ꯃꯆꯤꯜ ꯇꯨꯝꯂꯕ ꯌꯣꯠꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯈꯣꯡꯄꯥꯛꯇ ꯊꯤꯜꯂꯦ ꯃꯁꯤꯗꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯄꯣꯠ ꯑꯁꯤꯁꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯊꯣꯛꯂꯦ ꯃꯥ ꯍꯧꯖꯤꯛ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯃꯁꯥꯒꯤ ꯃꯈꯨꯠꯃꯛꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯈꯥꯡꯂꯒ ꯂꯩꯔꯤꯕꯅꯤ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯥꯅ ꯈꯪꯂꯕꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡꯕ ꯂꯥꯏꯠꯁꯤꯡ ꯉꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁ꯭ꯋꯤꯠꯆ ꯑꯁꯤ ꯑꯣꯟ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯅꯦꯜ ꯎꯠꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯂꯤ ꯑꯃꯗꯤ ꯃꯥꯔꯀꯁꯁꯨ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯇꯧꯕꯇꯕꯨ ꯑꯉꯥꯡꯕ ꯂꯥꯏꯠꯁꯤꯡ ꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯃꯥꯅꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯂꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯦꯚꯦꯂꯤꯟ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅ ꯑꯦꯚꯦꯂꯤꯟꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯃꯥꯅꯁꯨ ꯎꯔꯦ ꯍꯧꯖꯤꯛ ꯑꯦꯚꯦꯂꯤꯟ ꯑꯁꯤ ꯀꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯜꯗꯤ ꯊꯣꯛꯍꯟꯗꯅ ꯀꯞꯂꯒ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ ꯑꯁꯨꯝꯅ ꯊꯤꯔꯛꯄꯁꯤꯗ ꯑꯦꯚꯦꯂꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯕꯨ ꯊꯦꯡꯅꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯂꯥꯔꯝ ꯀ꯭ꯂꯣꯛ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯛꯄꯗꯒꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯑꯂꯥꯔꯝ ꯀ꯭ꯂꯣꯛꯅ ꯈꯣꯡꯂꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈ꯭ꯔꯝꯃꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯐꯪꯂꯤꯉꯩ ꯑꯦꯚꯦꯂꯤꯟꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯦꯟꯊꯣꯛꯍꯧꯔꯦ ꯈꯣꯡꯂꯤꯕ ꯑꯂꯥꯔꯝ ꯀ꯭ꯂꯣꯛ ꯑꯁꯤꯕꯨ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯚꯦꯂꯤꯟꯅ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯁꯣꯝꯗ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯃꯁꯨ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯆꯦꯟꯊꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯕꯥꯠꯔꯨꯝꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯣꯠꯂꯝꯃꯤ ꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯀꯗꯕꯒꯤ ꯈꯖꯤꯛꯇꯪ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯌꯣꯠꯄꯤꯅ ꯃꯈꯣꯡꯅ ꯊꯤꯟꯈꯤꯕꯒꯤ ꯆꯩꯅꯥꯈꯣꯜ ꯑꯃꯗꯤ ꯑꯉꯥꯡ ꯄꯣꯛꯀꯗꯕꯒꯤ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕꯗ ꯃꯥꯗꯤ ꯋꯥꯕꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯇꯥꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯂꯤ ꯑꯃꯗꯤ ꯃꯥꯔꯀꯁꯁꯨ ꯂꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯕꯅꯤ ꯑꯗꯨꯒ ꯑꯦꯚꯦꯂꯤꯟꯅ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯂꯤꯅ ꯈꯪꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯑꯦꯚꯦꯂꯤꯟꯕꯨ ꯀꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯂꯤꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯈꯜꯂꯤꯕꯁꯤ ꯍꯧꯖꯤक लीना मचानपा मार्कसता हाइरी नंगी नमाबु कनबदा नंगी मतेंगसु दरकार लई मरम अदुना लबुकना लैरिबा नाकल सोमदा नंगना चखिरगा अइना हानादगी प्लान तौदुना थमलिबो बोम्बला सिंगदु नंगना थारुगदबनी असुन हारकपसता मार्कसती कीबदु लोइरे मसदगी लीना मसा मार्कसपु थौना लैननबगिदमक्ता थेमजिनबगा लोइना हाइरी नंगना थबकसिंग सि तौदबु सुया यादबनी करिगुम्बा नंगना असुम तौदबा तारबदी नंगी इमा एवेलिन सोइदना सिरगनी असुन हारकदगी कीरम्बा मार्कस सि मागी थमोयदा थौना लाखरे मसदगी मपान हाइबे इंदुना लबुकना लैरिबा माइके सोमदा माहक चखरे अदुगा लीना मखोता नोंगै पाइदुना एवेलिन बु कन्ननबगिदमक्ता युंगी मनुंगदम संगसिलागली हौजेक मार्कसना संगसिलक्तुना मपा लीना हानादगी सेम सादुना थमलिबो बोम्बुलासिंग सि पोखायनबगिदमक्ता सेम साखरे नाकल मदना एवेलिनना मागी पुकनुंगी आगांग सि थोलकपगी सेना खोलसि खांगबा ngमदबदगी याम कन्ना लावरगलमी अदुबु तांजासना मार्कसना बोम्बुलासिंग सि थादुना पोखायलपगी मखोलगा चप मानबदगी तमथिरबा एलियन जीवसिंगसना एवेलिनना लावरिबसि ताहौद्रे बोम्बुला पोखायखिबगी मखोल अमदि मैरी सिबु थामना लैरिबा रेगनसु उरिबनी मसदगी मानसु मयुम लोमदा करिगुम खुदोंथिबा मा तारे हाइबसि मानसु हुजि खंगबदगी मयुम माइकै तमना मासु यामना कन सेलले हुजिकति इमुंगदा लैरमलिबा एलियन जीवसिंगसि बोम्बुला पोखायलिबा माइकै तमना सेनाखरे दुगु तंजासतली सुम मखुतन नोंगै पाइदन इमुंगदा संगसिललिबनी याम तपना मखोलमता लाहुंदना मागी नुपीबु कोइथि थिरगलिबनी मानसु मियलकपदा इ क्याम तादुन लैरिबसि उरे मसदगी मान खलिबना मागी नुपी अमदि आंगांग तमथिरबा एलियन जीवसिंगदुना हातो पिखरे हाइदुना खल्ले मसदगी मा हुजिक याम निंगमदर कपतुन लैरि असुना कपतुन लैरिङै नाकलसिदा एवेलिन सि लैरमले मसानुपा अमसु पोक्तुन लैरमसि उबदा लिस्ट हराउबि पनखै लैखिद्रे अमदि एवेलिन बु याम नुंसिन सुपिरमि नाकल मदना मार्कस सि उलै मा हुजिक जुमलोमदा हलगि अदु माना सुना हलकपसिदा मागी अकोइबदा करिगुममा लाखपगि समिन सि फंगले मसदगी मखोलमता थोगंदना माना पाइबो तोर्स सि काप कापतुन सुजाक मरकसिदि येंगले मागी थमोइदा सुमसुम की खलकपदि महाक निंग हंदुन चलमलगा सुजाक मरकसिदि याम कन सेलगलमि असुमना कन सेलकपसिदा खामदुन लैरमबा ट्रैक्टर अमगी तयारदा फुजिनबदगी मा हुजिक वांथदुन तारे नाकल बदना लीना मागी नुपी अमदी पोकदा ngari bangang si puduna tholga basement amagi manungda amuk changsinkhre hojek evelyn asi gyan tadana wantharaga leiribani makhol sing mapanda tadana bagi damakta athaba monbak amana sumen sili asuna kasi manungda man hek changsinchibaga tamthirba alien jiba musu mafamsida makoi koiti thiragli pokuda ngari ba pikli bangang sibuna box amagi manungda hapsile matau suna magi nupi amadi angang bukanna bagi damakta mana yamna wana honaribani nakal madana regan su makoi gi yuma leiriba mafamsi yausilale सुजाक आक्ता होरिबा लबुकी लंबीसदा माना सुम लाकपा मतंदा सुजाक मरकसिदा करिगुम मंगाल अमा उबदगी माना मुन्नी येगलम असुम लैरिङै मागी तुंगलोमदा एलियन जीब अमा लाकले अदुबु रेगनदी मना पंगबनिना जीबसिना संगसिललिबसि करिमता खंगले
तबुदबु मागी नाकोंगदि यावरिबा मपान सेंबिखिबा मेसिन असि होजिक यामना कन खोंगलक्लामि अदुगा यामना ngakliba wafam amana masigi मेसिन असि यामना कन खोंबगी फ्रीक्वेंसी असिमक एलियन जीवसिगी नाकोंगदसु यामना साफुकनि येरमि असुमना यामना कन खोंबगी सेना खोलसि रेगन खांग नमलमदे masigi chap manana magi tunglom dilep libe alien jiba sisu makhol sigi seina khol si khang mangam dabdagi kan khongom laga mafam sigi yam kan chien khirami asumna mana hek chakki badagi di regan gi nakong di yawli be machine sisu tumin laikre adu regan adi mahak si hujik sining sita hingore habisi di khangjab natte nakhala madana basement gi manung dum ulai hojek evelyn si gyan ta dun makeup thorale mana kaptuna hairi poku da ngari ba machanu pabu magi mathanang du konduna thambadu pamani adu asumna to wi haro habisi di mana su khangi maramdi angang aduna kablak patarabadi soidram ki tamthirbe alien jibasing adu mafam sita changkadoribani asumna kaptun leramadi mana mapuroibada hanglai aigi isani tudi kadai ta lekre lina hari makoi ni labuk lom da lekre asumna hari puste evelyn sti pakhat pada loikre manam khatharai ai khoina angang sing sigi mama mapa haibudu oiribani ai khoi i thaudi makoi bu ngak sen bibani maramaduna hujimak nang mapanda thokduna makoi bu kan birugudabani aduga makoi ni bu mafam sti tek ta kaiduna purakadabani masigi lina macha ani bu kaluna bagi damakta basement sigi mapanda thorale nakalamadana regan si ulai leiriba mangalas da munni yengdun sangsilap matamda ngasai marcus na paikhiba tors adu oiramle adugadi khangudana regan gi khutta pairapda ma khangpek khanglami mafam sida leiramli basi marcus oiramle makoi ni thengnabas di yamna haraujaram aduga nungsina kona dun laikre nakalamadana lina masa sibu kanna bagi damakta thoraliba adubu man hek thokibaga basement leiriba makhathang saruk sidai sing sensilagle masigi ising si alien jiba sing aduna thugai ye khaibagi thabak torpada ising puba pipe sing kaibadagi mafam sida ising sensilagibani ari wafam si lina di karimata khangba tawdana mafam si thadoknu sakhrabani nakalamatana regan amadi marcus na mahi morong hapna nabagi damakta leiriba chawrba tiangki sigi mathakta kakatuna mai hogutuna signal pina nabagi damakta honaribani asumna mai tharamadagi hojikti mai thana naba machaka mat leire mastigi tharamliba mai sisu mutkre nakalamatana lina cctv camera gi khuthangdu uriba monitor singsda magi masa singna kadai da leibana haibsi koyeng yerli adubu tanjasda makoi gi masa singna tharama mai du mutkhrabani na monitor singsda su amata uba phangre marcus nadi mapali na makoi bu kanna bagi da soidin lakani hana phangdo adubu regan nadi mapali gi mafam thajaba thamde maramaduna ma husik yama wakham nuai tan leiribani nakalamatana basement manung isdu ulai hojek mafam si sing thumjilakabani evelyn na tumlam badigi makeup thorotuni yang matamda mafam si shathini sing thumjin ro leiramli basi ure aduga matang si yamna kiningai oiriba wafam amana tamthirba alien jiba musu makoi kasi manung da leiramle aduga evelyn gi pokku da ngari ba ngang nupa masa asni yauriba box asisu ising da tawdun leiribani magi hek mamang tada tamthirba alien jiba si leiribani angang sibulo thokna bagi damte evelyn su tamna tamna hawlabani ising da kumtharakuna tamna tamna singsilaga bigli ba masana pabu yama tamna box da gi thangalam aduga magi hek manang tada alien jiba sisu ising manung da gi phawgalage angang sibu pangkhatuna mahak yama tapna ning handuna thorli जीबसदी ममित उदे अदु मागी ताबंग बगी शक्ति इसदी yang wani makhol sing khangdok na bagi damakta magi mapan thangba kallabu unsa sing si hangdoktuna makhol ta na honari hojek jibasina makhol ta duna evelyn gi maiki tamna sum sum sangsilali bani evelyn su ning handuna dum tholaga ising haithari ba sing manung sangsille tanjas da angang si su tam tam na kappa horale adu ising haithari ba makhol sina maram oiduna alien jibasina angang sing makhol si tabang hamre nakalamadana regan namadi marcus si ulai hojek regan si mathayam sare mafam si thadokna makhoi yum doina sangsila si haiduna mana phongdoli adu marcus nadi mapan soidina kan biwala kani haiduna thajaba thamli matau sumna wari sanram badagi mahimarong habi batengki sigi mathak thangba thong si phakaiduna marcus si manungu tasinkhre aduga hawruba makhol su thoklammi masigi ahu makhol sibu imungda leiribe alien jiba sina su tare masigi evelyn bu thiriba si toktholaga ahu makhol ta khri mai ke don ma yam kan siankhre hojek evelyn amadi magi pokta ngari bangang si sining si te hingure masi khudong sabu phanglingai basement si mapan ma su thol nakalamadana marcus si tenki manung sti yori basu jak maru sing sing marak ta puthaduna leire magi haksang si manung omda sum sum puthari bani hojikti mafam sta ahu makhol kya ma thokle mathakta lehuri ba machere gan su ma bu laudana gi damakta hai mathakta leriba thongba ama su tatun tarle masigi hawru ba makhol su thokle aduga marcus ki haksang si hojik manung da sum sum puthari bani manaung papu kanna bagi damakta regan su ma khash da song tharle aduga leriba thongba si bu manaung pagi mai ki tam ilaklami thongba sta pairaga marcus ti usina china hoglak ngamkre adu masere gan di manung da sum sum puthari masigi marcus na magi khut thinjinduna masegi khut paiduna muksing khalaklammi aduga nakalamadana makhoigi mapali na su tenki stigi thokriba ahu makhol simana su tare masigi masa singbu kanna bagi damakta tenki leiriba maiki tamna masu yam kan sialagli tenki manung isdana tatlaba thongba singma takta regan amadi marcus si phamdun leiri aduga di khangudana tamthirba alien jiba si makhoi manakta chongtharagle jiba sina makhoi bu hatna bagi damakta honare masigi makhoina sujak maru marak asida chongtharaga yot ki thongba sina khanjinduna masangak thokchana bagi damakta honari adu tamthirba alien jiba sina yot ki thongba sibu su segai na honari tanjas de regan yana kong diori ba machine su yam kan khong horale
ꯍꯥꯏꯕꯗꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯒꯤ ꯍꯦꯛ ꯅꯛꯅꯕꯒ ꯃꯁꯤꯒꯤ ꯃꯦꯁꯤꯟꯁꯤꯁꯨ ꯈꯣꯡꯕ ꯍꯧꯔꯛꯏ ꯃꯁꯤꯒꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤ ꯃꯁꯤꯒꯤ ꯃꯈꯣꯜꯁꯤ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯔꯦꯒꯟꯁꯨ ꯃꯥꯒꯤ ꯅꯥꯀꯣꯡꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯤꯕꯁꯤꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯃꯈꯣꯜꯁꯤ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗꯒꯤ ꯆꯣꯡꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯖꯤꯕꯁꯤ ꯆꯠꯈ꯭ꯔꯕꯅꯤꯅ ꯔꯦꯒꯟꯒꯤ ꯅꯥꯀꯣꯡꯗ ꯈꯣꯡꯂꯝꯂꯤꯕ ꯃꯈꯣꯜꯁꯤꯁꯨ ꯇꯣꯛꯈ꯭ꯔꯦ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯔꯦꯒꯟꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯒꯤ ꯍꯦꯛ ꯅꯛꯅꯕꯒ ꯃꯥꯒꯤ ꯅꯥꯀꯣꯡꯒꯤ ꯃꯦꯁꯤꯟꯁꯤ ꯈꯣꯡꯂꯛꯏ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯕ ꯍꯧꯔꯛꯂꯦ ꯇꯦꯡꯀꯤ ꯑꯁꯤꯒꯤ ꯌꯣꯠꯀꯤ ꯐꯛꯂꯥꯡ ꯑꯁꯤ ꯇꯝꯊꯤꯔꯕ ꯖꯤꯕꯗꯨꯅ ꯆꯣꯡꯊꯣꯛꯈꯤꯕꯗꯒꯤ ꯌꯥꯝꯅ ꯂꯥꯎꯅ ꯍꯣꯒꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏꯅꯁꯨ ꯎꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯃꯄꯥ ꯂꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯒꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯍꯣꯕꯁꯤꯗꯒꯤ ꯆꯣꯡꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯄꯥꯒꯁꯨ ꯊꯦꯡꯅꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯁꯦꯖꯦꯠ ꯀꯣꯟꯁꯤꯟꯅꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯚꯦꯂꯤꯟꯅꯁꯨ ꯂꯩꯔꯤꯕ ꯃꯣꯅꯤꯇꯔꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯑꯦꯚꯦꯂꯤꯟꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯂꯤꯅ ꯃꯆꯥꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯑꯗꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟ ꯑꯁꯤ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯃꯆꯥꯁꯤꯡꯕꯨ ꯃꯈꯣꯜ ꯑꯝꯇ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯗ ꯆꯦꯟꯁꯤꯜꯂꯒ ꯂꯣꯠꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏ ꯃꯁꯤꯗꯒꯤ ꯔꯦꯒꯟ ꯑꯃꯗꯤ ꯃꯥꯔꯀꯁꯅ ꯆꯦꯟꯈ꯭ꯔꯒ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤ ꯃꯈꯥꯗ ꯂꯣꯠꯂꯦ ꯑꯗꯨꯒ ꯂꯤꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯦꯂꯤꯌꯟ ꯖꯤꯕꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ ꯑꯗꯨꯕꯨ ꯖꯤꯕꯁꯤꯗꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯂꯩꯔꯝꯂꯦ ꯈꯪꯍꯧꯗꯅ ꯖꯤꯕꯁꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯑꯁꯨꯝꯅ ꯃꯄꯥꯗ ꯑꯦꯇꯦꯛ ꯇꯧꯕꯁꯤ ꯎꯕꯗ ꯃꯥꯔꯀꯁ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯖꯤꯕꯁꯤꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯈꯤꯗꯨꯅ ꯒꯥꯔꯤ ꯑꯁꯤꯗꯁꯨ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯔꯦꯒꯟꯒꯤ ꯅꯥꯀꯣꯡꯗ ꯌꯥꯎꯔꯤꯕ ꯃꯦꯆꯤꯟ ꯑꯁꯤꯗꯤ ꯑꯣꯞ ꯇꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛ ꯖꯤꯕꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯣꯡꯁꯤꯟꯗꯨꯅ ꯐꯨꯖꯤꯜꯂꯤ ꯍꯧꯖꯤꯛ ꯂꯤꯅ ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯂꯛꯂꯦ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯝꯂꯦ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯒ ꯃꯥꯒ ꯄꯥꯅꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯕꯨ ꯀꯟꯅꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯊꯥꯗꯣꯛꯄ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯍꯧꯖꯤꯛ ꯂꯤꯅ ꯔꯦꯒꯟꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯏ ꯃꯣꯅꯤꯇꯔꯗꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯦꯚꯦꯂꯤꯟꯅꯁꯨ ꯈꯪꯂꯦ ꯃꯆꯥꯁꯤꯡꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯄꯨꯔꯣꯏꯕ ꯂꯤꯅ ꯃꯊ꯭ꯋꯥꯏ ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯔꯦꯒꯟꯅ ꯑꯁꯨꯝꯕ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯂꯤꯅ ꯃꯆꯥꯁꯤꯡꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯃꯥꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯤ ꯇꯥꯕꯗꯒꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯂꯤꯕꯁꯤ ꯇꯣꯛꯊꯣꯛꯂꯒ ꯂꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯣꯝꯗ ꯆꯣꯡꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯃꯥꯔꯀꯁꯅ ꯒꯥꯔꯤꯒꯤ ꯒꯤꯌꯥꯔ ꯑꯁꯤ ꯔꯤꯚꯔꯁ ꯃꯣꯗꯇ ꯊꯝꯕꯗꯒꯤ ꯑꯉꯝꯕꯁꯤꯗꯒꯤ ꯒꯥꯔꯤꯁꯤ ꯆꯦꯟꯊꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯖꯤꯕꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯄꯥ ꯂꯤꯕꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯦꯚꯦꯂꯤꯟꯁꯨ ꯂꯩ ꯍꯧꯖꯤꯛꯇꯤ ꯃꯄꯨꯔꯣꯏꯕ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯆꯥ ꯑꯅꯤꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯁꯤꯅ ꯑꯉꯝꯕ ꯁꯔꯨꯛꯇꯒꯤ ꯃꯈꯣꯜ ꯊꯣꯛꯇꯅ ꯆꯦꯟꯊꯔꯛꯂꯤꯕꯁꯤ ꯎꯏ ꯍꯧꯖꯤꯛꯇꯤ ꯃꯆꯥꯁꯤꯡꯒꯤ ꯑꯦꯚꯦꯂꯤꯟꯒꯁꯨ ꯊꯦꯡꯅꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯕꯦꯁꯃꯦꯟꯒꯤ ꯀꯥꯁꯤꯗ ꯃꯆꯥꯁꯤꯡꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯤ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯔꯦꯒꯟꯅ ꯎꯔꯦ ꯃꯄꯥꯅ ꯅꯍꯥꯟꯗꯒꯤ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯊꯤꯒꯠꯂꯤꯕꯁꯤꯡ ꯑꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯊꯦꯠꯂꯤꯕ ꯃꯦꯆꯤꯟ ꯑꯁꯤꯁꯨ ꯃꯄꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇ ꯃꯥꯅ ꯈꯪꯂꯛꯂꯦ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯤ ꯃꯃꯥ ꯑꯦꯚꯦꯂꯤꯟꯅ ꯃꯥꯕꯨ ꯀꯞꯇꯅꯕꯒꯤꯗꯃꯛꯇ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯃ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯑꯦꯚꯦꯂꯤꯟꯅ ꯅꯣꯡꯃꯩꯁꯤ ꯑꯦꯝ ꯂꯧꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯁꯤ ꯀꯤꯕꯗꯒꯤ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯃꯥꯔꯀꯁꯁꯨ ꯀꯤꯕꯗꯒꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯥꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯔꯦꯒꯟ ꯑꯃꯗꯤ ꯑꯦꯚꯦꯂꯤꯟꯁꯨ ꯃꯈꯣꯟꯅꯤ ꯊꯣꯛꯇꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯀꯜꯂꯕ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯜꯁꯤꯡ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯛꯂꯤꯕꯅꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯣꯅꯤꯇꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯕꯦꯔꯥ ꯀꯥꯕꯒ ꯂꯣꯏꯅꯅ ꯃꯈꯣꯜꯁꯤꯡ ꯊꯣꯛꯂꯛꯂꯦ ꯃꯁꯤꯗꯒꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯃꯣꯅꯤꯇꯔꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯊꯣꯝꯖꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯚꯦꯂꯤꯟꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯖꯤꯕꯁꯤ ꯑꯁꯨꯝ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯀꯤꯃꯟꯕꯗꯒꯤ ꯑꯦꯚꯦꯂꯤꯟ ꯑꯁꯤꯁꯨ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯗ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯔꯦꯒꯟꯅ ꯖꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯇꯨꯅ ꯃꯄꯥꯅ ꯏꯔꯝꯂꯤꯕ ꯆꯦꯁꯤꯡ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯃꯥꯡꯗ ꯑꯣꯞ ꯇꯧꯁꯤꯟꯈ꯭ꯔꯕ ꯅꯥꯀꯣꯡꯗ ꯌꯥꯎꯔꯤꯕ ꯃꯦꯆꯤꯟ ꯑꯁꯤ ꯑꯣꯟ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯦ ꯃꯁꯤꯗꯒꯤ ꯔꯦꯒꯟ ꯑꯃꯗꯤ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯁꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯖꯤꯕꯁꯤ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯔꯦꯒꯟꯅꯁꯨ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯃꯥ ꯑꯦꯚꯦꯂꯤꯟꯅ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯈꯪꯐꯝ ꯈꯪꯗ꯭ꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅ ꯄꯣꯠꯆꯩ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛ ꯔꯦꯒꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯁꯨ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯁꯤꯒꯤ ꯃꯈꯣꯜ ꯑꯁꯤꯕꯨ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯅꯁꯨ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯦꯒꯟꯅ ꯃꯥꯒꯤ ꯃꯦꯆꯤꯟꯅ ꯈꯣꯡꯂꯤꯕ ꯁꯥꯎꯟ ꯑꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯁꯤ ꯁꯤꯖꯤꯟꯅꯔꯕꯗꯤ ꯍꯦꯟꯅ ꯑꯦꯝꯄ꯭ꯂꯤꯐꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯦꯆꯤꯟ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯌꯥꯝꯅ ꯍꯧꯅ ꯃꯈꯣꯜ ꯑꯁꯤ ꯈꯣꯡꯂꯛꯄꯗꯒꯤ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤ ꯈꯥꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯋꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯝꯂꯒ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯦꯚꯦꯂꯤꯟ ꯑꯃꯗꯤ ꯔꯦꯒꯟꯅ ꯖꯤꯕꯁꯤꯒꯤ ꯑꯁꯣꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯌꯦꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯏ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟ ꯊꯪꯕ ꯑꯀꯟꯕ ꯁꯔꯨꯛ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯒꯤ ꯑꯅꯧꯕ ꯁꯔꯨꯛꯁꯤ ꯎꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯦꯚꯦꯂꯤꯟꯅ ꯄꯟꯊꯗꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯕꯗꯒꯤ ꯃꯀꯣꯛꯁꯤ ꯆꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯖꯤꯕꯁꯤ ꯁꯤꯔꯦ
ꯃꯄꯨꯔꯣꯏꯕ ꯂꯤꯅ ꯁꯦꯝꯂꯝꯂꯤꯕ ꯃꯦꯁꯤꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯒꯤ ꯍꯛꯆꯥꯡꯁꯤ ꯁꯣꯟꯖꯤꯜꯍꯟꯕꯅꯤ ꯍꯥꯏꯕꯗꯤ ꯖꯤꯕꯁꯤꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯑꯗꯨꯕꯨ ꯃꯅꯨꯡ ꯊꯪꯕꯗ ꯌꯥꯎꯔꯤꯕ ꯑꯅꯧꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯁꯨ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯑꯦꯚꯦꯂꯤꯟꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯖꯤꯕꯁꯤꯡꯁꯤꯒꯤ ꯑꯁꯣꯟꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯄꯣꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯖꯤꯕꯁꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜꯁꯤ ꯇꯥꯈ꯭ꯔꯕꯅꯤꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯇꯝꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯍꯥꯏꯕꯁꯤ ꯃꯣꯅꯤꯇꯔꯒꯤ ꯈꯨꯠꯊꯥꯡꯗ ꯃꯈꯣꯏꯅꯁꯨ ꯂꯣꯏꯅ ꯎꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯖꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯁꯣꯟꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯈꯤꯗ꯭ꯔꯦ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯖꯤꯕꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯁꯦꯝ ꯁꯥꯔꯦ ꯍꯧꯖꯤꯛ ꯔꯦꯒꯟꯅ ꯊꯥꯗꯣꯛꯂꯤꯕ ꯁꯥꯎꯟꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯦꯁꯤꯟ ꯑꯁꯤꯗ ꯑꯔꯣꯏꯕꯤꯗ ꯂꯩꯈꯠꯂꯦ ꯑꯃꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯁꯤ ꯄꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯃꯥ ꯑꯦꯚꯦꯂꯤꯟꯅꯁꯨ ꯊꯃꯣꯏꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯇꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯁꯔꯨꯛ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯥꯔꯠ 3 ꯐꯥꯎꯕ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤ ꯊꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ